Paukse de yumpham oiba maroiba pau khara update tawjari curfew manungda traffic control police mthou tarakle COVID-19 marum oiduna positive oiba amasung bi sibagi changnong manongmagi hengalakpana laingakna Manipur gi district tarita paktakna curfew thamjan kheba numit masing yamlakle curfew manungda gari sinbana traffic ki darkar tarakle aina miyamda phangdong darakle panbaya badi essential service tatan ato palanai gi mioi sing yumdagi mapal thokdana curfew thamkhebane curfew thogai sing dagi file lokat pa amasung makhoi ba pharga covid test tawada positive phuramba kya thengnari bane impal mayolda chaliba jayul asida traffic jam thokiba gi report su laikre housing adumak traffic jam traffic control police ki dargar tare amromda covid-19 gi anuba mutation amu ribet delta variant airiba asi thorak pagi report manipur ge se minister na laukthok pa laikhrabane anuba variant asi sandok pa yamna thuba gi wafam se palle bane asuk luraba tanpham basida mioi sing mapal thok pa helak pagi mami chauna darakle laingakna anuba public control system amaga bakhatana chanhanba amasung madubo mapung phana thabak ta onthokna banatrabadi laichat asina piriba jaitheng asum helakigani aina ragle party thugaina bakhona bagi mahutta laibak sembana afaba oigane Assam da tam marirak MLA warmblaba Congress losingba aropjoti kormina Congress party de kitokuna Assam da ruling party wariba BJP da yaukraba matong Assam के senior Congress losing basu wariba Lok Sabha की MP Gaurav Gogoi na phongdokhibada se minister Hemanta Biswa Sarma na party thugaina ba khona bagi mohutta Assam state amasung laibaga se chakhona ba khona bada hena mai ponsilabadi apapa hoigani aire se minister Hemanta Sarma da target tawratuna magna ba khatana phongdokhibada BJP losing basin Assam state madu karamna saukhat an sige haina khan bagi mohutta state adu da leiriba party sing thugaina ba kok tha da duna leire Masih BJP go na di baroi ba thabak am oina lawre miyamgi ai fana ba tawbagi mohutta party kana ba kha khenglaka tawba tawriba asi lepak thebane makha tarakpa atop pau amadana illegal bambula safam da Pokhaibada Mioi sire ningthauga pa mit ke ayukta sutur gi thail fadi block ki manung chanba kalaiknar colony de leiba illegal oiba bambula safam amada thokhiba Pokhaibada ki Thoudok amada sahi manga ki nupa masa ama yauna Mioi sire Thoudok adu ki matang da local police na hai bambula saringe manung da Pokhaibada amasung bai chak pagi Thoudok adu tholakibane police sourcing ki matungina masagi sahi kuntra manga surabi nupi selbamni maki masarupa amasung kasdagam ko masagi sahi kuntra manga suraba Mioi ama punna Mioi baina kana sake Thoudok adu da sokiba Mioi ani surya amasung prabhakar sikaksi government hospital da admit tauke district fair officer Ganesh da losing ba fair tender unit hong ki team amana bakata na Pokhaibada thoktana ba mafam baduda Lairam liba potlam sing hondok pagaloina na akoi bida lairiba Mioi sing chutak toke Thoudok adu da illegal oiba bambula safam adu jawna jummari mangta ke sarvanam koba activist amana phangdorak pada illegal oiba bambula safam ke mafam adu da lai unit sing adu lokthokina ba government da haijaba sing tabide Pak FM semjen ba loidriba phawbadi Shri Shri Gobindaji Laisang ising thumkhigadouri Maming tagi oirbasu nong khajik chubaga ising thumjin bana minister na chairman su oirba Shri Shri Gobindaji temple board ke mekai dagi so PSED na akaiba pipe sing sindok triba phawbadi khudung chadaba asi mayuk nikhigani aire ngarang dagi sing thumjilak pagi matang da board se ki sanglak pa bina kumana phongdor ki beda thumjilak pa sing asi pipe umada putholak impal ture dan thada bane adubo pipe sing adu kaibadagi temporary oina sidok palak nare Pipe sing adu sinriba phawbadi kudung chada pamyuk nakhikani airakle Maongda bakata na ai Shri Shri Gobindaji Laisang gi akoi bada leiriba miyamna magi lam thongan rakpadagi tuine sing thombani masigi phibam chairman su khangbire mana pirakpa pauta ki matungina pipe phumbagi thabak PSED na paikhat pane thabak asi October phawbada loisena na pandam thamle ngasi su chief minister gi quarter board ki members sing amade vice president jawna mifam ama pangthoki aire ising thumjin bana Tile sing chu jamna nale hairake lining lambi onthok-hallmba ani phare Mioi lising ama heda namduna makoi gi lining lambi olan kepeni aiba Mioi ani Uttar Pradesh ATS na Delhi dagi phakre equis ani Umar Gautam amsung Jahangir nan Muslim lising ama heda namduna Islam da laiming lahon ke makoi ni gi manungda amana police ta phangtho kibada mahak Jamiyat Nagar gi Batala House laibani amasung masamaksu hanagi lining lambi da Islamic lining da laiming lauke ADG Law and Order Prasanta Kumana Ningthauka Namita Laknugda Press Conference Amada I State Asida Miam Punam Dun Islam the Laming Lohon ba Racket Amalaire Housing Pawada Mioi lising Amaro Mahogi Hanagi Lining Lambising the Islam the Laming Lohon Cre Abasi Kumana Confirm Tauke ADG Namakatan I Mioi and the Asna Lyra Imungsing Tabapung driven Harol Sing Amasong Handicap or Mioi Sing Maru Enanata Tiraba Absungang Bangam Draba Mioi Amade
Agang target tawduna namduna makhoi gi laining lambi sing onthokale police ki matungi na mioi kya sel amadi hingna bagi kudong chaba lambi sing mika handuna makhoi gi laining lambi sing hongan khe nupi kya su makhoi gi laining lambi hongan duna mayum palan khe haire makha tarakpa atop pau amadasu nupi sing gi pijol na Pakistan da rape ki Thoudok sing thokanana ba ajoba maramne Imran Khan Pakistan da hauki basai khara ki matam sida rape ki Thoudok sing loinana sexual assault ka mari lina ba case ma sing enkalak pada Prime Minister Imran Khan kanna nungnang ba phongdok ki ba loinana asigamba Thoudok sing ase nupi sing na se leba pijol ka takna na bari lailai aina Prime Minister asina amukhana phongdok khe agency ka unabada Imran Khan hai nupi oibisingna phi matat natraga hkchang mapung phana kuptaba Maongda selabade robot na taba thawai pan banupa sing da apap nungsi gi ithil pirakpa tabane masi sadaran miyam nasu janaraba common sense amani haike Prime Minister gi wafam adu social media da magi kya da gi janing da bagaloina na asawa phongdok na rakhe leiba ga du gi opposition leader sing amasung journalist kya na sumha ki wafam adu kanna janing da phongdok na rakle Pakistan da sexual violence mayuk na du na victim oi ba sing gi phejol da maral thangjin bagi thong adu po International Commission of Juries South Asia gi legal advisor Rima Omar na kanna janing da phongdok khe Nakalamorom da Fubada Mapa sire Uttar Pradesh ki Kausambi district da Inkhol amasung Lan-thumgi mari lainana Masanupa sing na Fubada masagi sahi humpumatoi suraba thabak tagi pothar ba railway employee ama sigre Laikhidraba mioi adugi maming Baisnat kawe mag Manipur da laibane Kausambi police da phongdorak pada masin manau ahungki manungda khwaidagi iton ba Narendra mahaki mayamba ani Surendra amasung Berendra amadi makhoi loina besing po Inkhol amasung Lan-thumgi lainana mahaki mapa Baisnat hat bagi maral sibadage imungi mioi sing na wahang pohong sathari sibagi maram chap chana khangdok na ba asi bhaksang atu postmortem tawna ba thake Narendra na police ta haikhe halla mansing dagi tongana laikhraba mahaki mayamba ani na namai sing namitta mapa gi manakta athu sangsin khe madu mapa na labuk tagi yumda sangi sajik purake ba matamne mayamba ni na mapa bo makhoi gi yumda puraga chaina phokhe Thoudok adu khanglak padagi Narendra amasung mama Rita Surendra gi jumda sanction ki amasung makhoi na mapa bo rescue tawkhe Narendra na mapa bo manak nakpa hospital amada pukhat ki tawi amasung doctor sina mahak sire airakhe aroi beta content sing asigi maroi ba pau khara asiba pau tamjariba Manipur local news YouTube channel amade Facebook page asidagi yangbir bupram bakpa thaga sari channel asina tomda kanarabadi subscribe tawbi dribasna subscribe tawbi ramoloina like and share tawbi suka bi kanupna bakpo amukhana thaga sari